Hello ma'am, ngasi saya Eastern Suzuki kita lah ko. Eastern Suzuki kita lah aduga gari state la ibising je. Lain nama usara ki ko. Ai maning da lai ai janga ke yeng mina se gari sing do. Kamai tau ke ha do ko. Sigi gari sini akoi Avenue Cyber Suzuki ki anobel tholok scooter din ko Entok ki competitor do. Masi ji on road Impal da piri se 1,06,000 something lego aduga edition sina mu 1,07,000 something kar lego adom masi adom na khoi on loan gi khutang da loge haraga su hariba documents sing si pubira ga dum lobu yani ko ade Aadhaar card xerox adi pan card ade smart voter id ade bank gi 3 latest month khoi gi statement do adune ade photo ko adagi electricity bill adagi check mana ani sumaina hariba posing e pubira ga sida laga tana bebe dum yani ko gari si yang badiam phajai sigi khudong chaba si mangan biganu tang lakpiu aduga tang tana view harga tang hello everyone ngasi khoi gi Eastern Suzuki gi khoi gari masagi showroom da la ngasi khoi gi Suzuki gi Avenue na khoi gi ma gari khoi gi masi kamai to ge abi yeng na se masi khoi gi sporty ju oi ba ko adu yeng du sam phajaba adu sagi 125cc gi khoi TVS Entok ko makhoi competitor haiba tare ko masi kamai toge haiba de yengmina se ada video se hongmina se ko ado video se hojring da subscribe like and share so da tawbiramo ado ga sugumba khoi ano go khoi gari ga mai lena content sing mathang lakpada domda notification lakna mi dam ta bell icon to press tawbi ko ado di how se video se ko si khoi da lai de khoi ham da khoi front looks smai to ko front designs khoi gari se yeng da khoi gi khoi sporty ma ko khoi yeng sporty ma feel adum taw ko yeng da ada se color option je manga thong le si da khoi gi sina khoi glossy black ko si da white ki le de ko adi green gi le aduga pura khoi gi black kana taw se le ko aduga wakhal je manga ni ko se le sina blue ni ko aduga magi khoi gi side looks side gi yeng kana sina gari se khoi gi he yeng da dum u dum pa mani ko tongan da looks ama hadi khoi gi Suzuki gi gari sing yeng na ko dam da sigi gari sina hana khoi gi hojik phau da sum yeng da sina sporty oi se yam hen ba ta re ko si magi si logo si le jere ko even is 3D da lai ko magi logo se sound phajana ado magi khoi gi gari ji ge khoi power gi specification hara ga de khoi gi magi maximum power se khoi gi 8.5 bhp ko ado ga 10 Newton meter top mai ko magi Porsche and Porsche dum lai ko tuma khoi mamang sang la pa kan mamang gi khoi gi setup se sigi magi khoi front gi khoi ka ta re windshield gi ta taw ma masa khoi gi yaur ja sine yeng da khoi yam sporty hen bai ta yeng de ko turn signature khoi simple halogen da yaur number plate afam le sigi mai gi so se khoi gi siga yam matching yam chana bai tare ko glossy finish wala na du sina pura fully khoi LED de setup tore ko ar sina high beam low beam chile ko aduga si material je khoi fiber ni ko aduga si jo ko aduga mamangi block ki khoi tire gi pattern je sini aduga chomda
disc brake ꯂꯥꯛꯑꯦꯀꯣ ꯑꯗꯒꯤ telescope suspension ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯁꯦ alloy wheelꯅꯤ ꯄꯨꯔꯥ fully blackꯇ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈꯤꯇꯪ ꯁ꯭ꯄꯣꯔꯇꯤ ꯑꯃ ꯐꯤꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯏꯌꯔ ꯀꯔꯇꯦꯟ ꯃꯥꯟꯕ ꯗꯤꯖꯥꯏꯟ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯈꯤꯇꯪ ꯀꯨꯁꯜꯂꯒ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯅꯤꯃꯛ ꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯅꯤ ꯑꯗꯨ ꯁꯤꯗ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯣꯝꯗ ꯌꯥꯎꯔꯦ ꯑꯗꯨ ꯁꯤꯗ ꯔꯥꯏꯠ ꯀꯅꯦꯛ ꯏꯗꯤꯁꯟ ꯍꯥꯏꯅꯀꯣ ꯁꯤꯒꯤꯁꯨ ꯑꯩ ꯍꯣꯔꯦꯟ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯁꯨꯖꯨꯀꯤ ꯏꯀꯣ ꯄꯔꯐꯣꯔꯃꯦꯟꯁ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒ꯭ꯔꯥꯐꯤꯛꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯥꯅꯩꯀꯣ ꯁ꯭ꯄꯣꯔꯇꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣ ꯆꯞ ꯆꯥꯕꯤ ꯐꯤꯜꯗꯣ ꯁꯤꯗ ꯑꯗꯨꯝ ꯐꯥꯎꯍꯜꯂꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯁꯤꯒꯤ ꯁꯥꯏꯁ 10 ꯀꯣ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯀꯠꯇ ꯇꯧꯕꯒꯤ ꯐꯤꯆꯔꯗꯣ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯐꯨꯠ ꯁ꯭ꯇꯦꯞꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯐꯨꯜꯂꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯁꯤꯗꯤ ꯈꯤꯇꯪ ꯄꯨꯔꯥ ꯀꯩꯅꯣ ꯌꯥꯎꯗꯦ ꯁꯤꯗꯤ ꯈꯤꯇꯪ ꯍꯦꯟꯇꯣꯛꯑꯦ ꯈꯨꯠꯁꯤꯗ ꯏꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯍꯥꯞꯄꯤꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯄꯨꯔꯥ ꯐꯨꯜꯂꯤ ꯕ꯭ꯂꯦꯛ ꯏꯟꯖꯤꯟꯁꯦ ꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯃꯊꯛꯇ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯖꯨꯀꯤ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯃꯊꯛꯁꯤꯗ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛ ꯌꯥꯎꯔꯒ ꯐꯖꯅ ꯁꯦꯠꯑꯞꯁꯦ ꯌꯥꯝꯅ ꯐꯖꯅ ꯌꯥꯎꯋꯦꯀꯣ ꯑꯦꯕꯦꯅꯤꯁ ꯀꯣ ꯐꯖꯅ ꯃꯥꯏ ꯁꯨꯖꯨꯀꯤꯒꯤ ꯕ꯭ꯔꯦꯟꯗꯤꯡ ꯀꯩꯅꯣꯁꯦ ꯆꯥꯎꯅ ꯊꯥ ꯂꯩꯔꯦ ꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯃꯅꯤꯡꯂꯣꯝꯒꯤ ꯃꯥꯒꯤ ꯇꯦꯜ ꯂꯦꯝ ꯗꯤꯖꯥꯏꯟꯁꯦ ꯁꯤ ꯄꯨꯔꯥ LED ꯅꯤꯀꯣ ꯂꯣꯏꯅꯃꯛ LED ꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯤꯝꯄꯜ ꯍꯦꯂꯣꯖꯦꯟ ꯑꯣꯏꯕꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯤ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞꯁꯦ ꯁꯤꯒꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯁꯥꯏꯠꯇꯒꯤ ꯎꯠꯂꯛꯀꯦ ꯁꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯅꯧꯕ ꯌꯥꯝ ꯃꯑꯣꯡ ꯇꯥꯏ ꯑꯗꯨꯒ ꯁꯤ ꯃꯊꯛꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯗ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯗꯔꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯁꯣꯐ ꯑꯣꯏꯀꯣ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯥꯜꯂꯦ ꯄꯥꯏꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁ ꯑꯃ ꯑꯩꯈꯣꯏꯗ ꯐꯥꯎꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯃꯥꯏ ꯀꯠꯇꯤꯡ ꯁ꯭ꯇꯥꯏꯜ ꯀꯣ ꯌꯥꯝꯅ ꯆꯥꯅꯩꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯝ ꯃꯅꯤꯡꯂꯣꯝ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯞꯐꯝꯁꯦ ꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯩꯈꯣই ꯁꯤꯠꯀ ꯍꯥꯏꯒꯠꯂꯒ ꯍꯥꯞꯅꯒꯗꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄꯔꯣꯏꯀꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯁꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯣ ꯃꯥꯒꯤ ꯐꯨꯜ ꯀꯦꯄꯥꯁꯤꯇꯤꯁꯦ 5.2 ꯂꯤꯇꯔꯅꯤꯀꯣ ꯒꯥꯔꯤꯁꯤꯒꯤ ꯑꯄꯨꯟꯕ ꯀꯞ ꯋꯦꯠꯁꯦ 106 ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯠ ꯍꯥꯏꯠꯁꯤꯅ ꯑꯩꯈꯣꯏ 780 mm ꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯋꯥꯡꯕ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯑꯩꯈꯣꯏ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯑꯩꯈꯣꯏ ꯀꯝꯐꯔꯠ ꯑꯣꯏꯅꯀꯣ ꯊꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯈꯣꯡ ꯊꯝꯐꯝꯁꯦ ꯁꯤꯃ ꯑꯗꯨꯝ ꯈꯤꯇꯪ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯒꯦꯖ ꯄꯨꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯁꯣꯝꯗꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯝ ꯐꯖꯅ ꯀꯦꯔꯤ ꯁꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯑꯗꯨꯝ ꯌꯥꯟꯕ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯄꯦꯁꯁꯦ ꯕꯨꯠ ꯁ꯭ꯄꯦꯁ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯗꯨꯝ ꯗꯤꯞ ꯑꯣꯏꯀꯣ ꯇꯣ ꯑꯩ ꯈꯨꯠ ꯈꯨꯠꯁꯦ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯆꯪꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯔꯖ ꯇꯧꯔꯒ ꯐꯣꯟ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯃ ꯄꯤꯔꯤꯀꯣ ꯁꯤꯗ ꯁꯤꯗ ꯄꯤꯔꯤꯁꯦ ꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯄꯤꯔꯤꯀꯣ ꯁꯤꯗ ꯊꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯣꯟꯗꯨ ꯁꯤꯗ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯗ ꯊꯤꯡꯖꯤꯜꯂꯒ ꯑꯗꯨꯝ ꯄꯨꯕ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯐꯤꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯃꯅꯨꯡꯗ ꯁꯤꯒꯤ ꯁꯤꯠ ꯃꯅꯨꯡꯁꯤꯗ ꯍꯥꯞꯄꯒ ꯄꯨꯒꯗꯧꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯅꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯁꯤꯗ ꯃꯅꯨꯡꯗ ꯄꯤꯕꯗꯣ ꯃꯅꯨꯡꯗ ꯆꯥꯔꯖ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯔ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯟ ꯂꯥꯛꯄ ꯈꯣꯠꯄ ꯑꯃꯇ ꯈꯪꯉꯔꯣꯏꯗꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯒꯗꯤ ꯈꯤꯇꯪ
ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟꯗ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯆꯥꯎꯔꯦꯀꯣ ꯃꯅꯨꯡꯒꯤꯁꯦ ꯁ꯭ꯄꯦꯁꯁꯦ ꯀꯩꯅꯣꯅꯤ 21.8 ꯂꯤꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯦꯄꯥꯁꯤꯇꯤꯁꯦ ꯍꯦꯜꯃꯦꯠ ꯑꯃ ꯐꯖꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯀꯩ ꯑꯇꯩ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯗ ꯂꯩꯔꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯀꯦꯠ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯁ꯭ꯄꯦꯁ ꯀꯣ ꯂꯣꯏ ꯍꯥꯞꯄ ꯌꯥꯕ ꯀꯣꯏꯟ ꯀꯩꯀꯩ ꯃꯁꯥ ꯃꯁꯨ ꯂꯣꯏ ꯍꯥꯞꯄ ꯌꯥꯕꯒꯤ ꯁ꯭ꯄꯦꯁ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯤꯇꯔ ꯌꯦꯡꯃꯤꯟꯅꯁꯦ ꯗꯤꯖꯤꯇꯦꯜꯅꯤ ꯁꯤꯁꯨ ꯀꯣ ꯃꯣꯠꯁꯨ ꯌꯥꯎꯋꯦꯀꯣ ꯁꯤꯗ ꯑꯣꯗꯣꯃꯤꯇꯔ ꯀꯣ ꯑꯗꯩ ꯐꯨꯋꯦꯜꯒꯤ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯤꯗ ꯄꯤꯔꯦꯀꯣ ꯑꯗꯩ ꯁꯤ ꯁꯦꯠ ꯇꯧꯗꯣꯏꯁꯦ ꯁꯤꯗꯩꯗ ꯂꯣꯏ ꯇꯧꯔꯅꯤꯀꯣ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯑꯣꯗꯣꯃꯤꯇꯔ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯔꯥꯏꯠ ꯀꯅꯦꯛ ꯑꯦꯗꯤꯁꯟ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯨ ꯂꯩꯀꯣ ꯑꯗꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯣꯜ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯕ꯭ꯂꯨꯇꯨꯠꯇ ꯑꯩꯈꯣꯏ ꯐꯣꯟꯒ ꯁꯤꯒ ꯀꯅꯦꯛ ꯇꯧꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯒ ꯀꯅꯦꯛ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯚꯤꯒꯦꯁꯟ ꯇꯧꯕ ꯌꯥꯔꯛꯑꯅꯤꯀꯣ ꯑꯗꯩ ꯐꯣꯟ ꯂꯥꯛꯄ ꯑꯗꯩ ꯀꯩꯅꯣ ꯂꯣꯏ ꯏꯟꯗꯤꯀꯦꯠ ꯁꯤꯗ ꯂꯣꯏ ꯇꯧꯔꯛꯑꯅꯤꯀꯣ ꯑꯗꯒꯤ ꯐꯨꯋꯦꯜꯒꯤ ꯆꯥꯡ ꯀꯌꯥꯝ ꯌꯥꯎꯔꯤ ꯑꯗꯩ ꯃꯦꯁꯦꯖ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯩ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔ ꯀꯣ ꯑꯗꯩ ꯁꯤꯗ ꯗꯤꯇꯦꯜꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗ ꯐꯪꯒꯅꯤ ꯑꯗꯨ ꯁꯤꯗꯩꯗꯅ ꯑꯩꯈꯣꯏ ꯏꯟꯖꯤꯟ ꯀꯤꯜ ꯇꯧꯕꯩꯗꯨꯅꯤꯀꯣ ꯁꯤꯒꯤ ꯁ꯭ꯋꯤꯆ ꯑꯉꯥꯡꯕꯁꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯃꯃꯥꯡꯒꯤ ꯆꯀꯥꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯥꯎꯕꯗꯤ ꯍꯦꯜꯂꯤꯀꯣ ꯁꯤꯅ 12 ꯏꯟꯆꯅꯤ MRFꯀꯤ ꯀꯝꯄꯅꯤꯒꯤꯀꯣ ꯁꯤꯗ 90/90 ꯑꯅ ꯊꯥꯔꯤꯁꯦ 12 ꯏꯟꯆꯀꯤ ꯁꯤꯅꯤꯀꯣ ꯁꯤ ꯑꯗꯨꯝ ꯐꯖꯩꯀꯣ ꯌꯦꯡꯕꯗ ꯁꯣꯝ ꯃꯅꯤꯡꯂꯣꯝꯗꯅ ꯑꯃꯨꯛ ꯇꯌꯥꯔꯁꯦ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯄꯤꯛꯑꯦꯀꯣ ꯁꯤꯅ 10 ꯏꯟꯆꯀꯤꯅꯤ 100/90ꯗꯀꯣ ꯁꯤ ꯑꯗꯨꯝ ꯒꯥꯔꯤ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯗꯤꯇꯦꯜꯁ ꯈꯪꯅꯤꯡꯉꯒꯁꯨ ꯑꯩ ꯁꯣꯔꯨꯝꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯍꯥꯞꯆꯤꯟꯖꯔꯝꯒꯦ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯑꯗꯨꯒ ꯁꯤꯠ ꯕꯦꯜ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ ꯁꯤ ꯌꯨ ꯇꯦꯛ ꯀꯦꯌꯔ